Hai mayam, asidi netegi program lae, pochi kari porno haibado mayam eminasi, ado unbox toraga mayam eminasi, ado quality di yamna laire pura laire, ado unbox toraga mayam eminasi, chirere photo, kugi karise, fee kugi background fee se kugi 8 to 12 ne bako, yamna pak chawi fee si, yamna su faibo mali, ado aina quality layan hairdo ko ma'am quality magi kari da quality an thayaba adu da haibani adu fi si yengaga su khangani ko ma'am adu yaminase pairo sana unbox torase chirere ma'am to ngui bag amsu hape yam nale fi si sisin nale ba fi si yam phai na sai su hai khabdani quality yam lai ba fi ni na sai su hai khabdani adu kai thorage ma'am eminase kai dinga de ko ma'am ꯑꯩꯈꯣꯏꯒꯤ ꯏꯗꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔꯁꯤꯡꯅ ꯐꯤꯂꯝꯒꯤ ꯀꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯔꯗꯥ ꯐꯤꯒꯤ ꯇꯥꯏꯞꯇ ꯈꯜꯂꯒ ꯀꯩꯗꯧꯕꯗꯣ ꯑꯗꯨꯒꯤꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯑꯩ ꯁꯤꯒꯤ ꯐꯤꯁꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯔꯥꯏꯇꯣ ꯃꯌꯥꯝ ꯌꯥꯝ ꯐꯩꯌꯦ ꯁꯤꯠ ꯅꯥꯜꯂꯦ ꯐꯤꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯋꯦ 8x12 파이브스는 ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯐꯤꯁꯤ ꯎꯔꯒꯁꯨ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯄꯥꯛꯏ ꯌꯥꯝꯅ ꯅꯥꯜꯂꯤ ꯁꯤꯠꯁꯨ ꯅꯥꯜꯂꯤ ꯀꯃꯥꯏꯅ ꯏꯗꯤꯠ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯃꯈꯥꯗ ꯐꯤ ꯈꯜꯂꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯜꯂꯦ ꯐꯤ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯐꯤꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯌꯥꯝꯁꯤꯗ ꯏꯆꯥꯅꯤꯄꯥ ꯑꯅꯤ ꯇꯧꯔꯒ ꯃꯌꯥꯝ ꯄꯥꯏꯍꯜꯂꯒ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯒ ꯇꯧꯔꯒ ꯊꯧꯔꯤꯒ ꯇꯧꯔꯒ ꯁꯦꯝꯃꯒ ꯊꯝꯃꯅꯤ ꯂꯦꯡꯗꯕ ꯃꯐꯝꯗꯀꯣ ꯑꯗꯣ ꯐꯤꯁꯨ ꯌꯥꯝ ꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯐꯤꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝꯃꯒꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯒꯦꯔꯥ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯇꯧꯗꯕ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯐꯤꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯌꯥꯝꯁꯤꯗ ꯏꯆꯥꯅꯤꯄꯥ ꯑꯅꯤ ꯇꯧꯔꯒ ꯃꯌꯥꯝ ꯄꯥꯏꯍꯜꯂꯒ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯒ ꯇꯧꯔꯒ ꯊꯧꯔꯤꯒ ꯇꯧꯔꯒ ꯁꯦꯝꯃꯒ ꯊꯝꯃꯅꯤ ꯂꯦꯡꯗꯕ ꯃꯐꯝꯗꯀꯣ ꯑꯗꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ